Manipur THOKLIBA IRANG ASINA SOKHALLABA LOUMEE SINGDA UNION GOVERNMENT na MATENG PANGNABA THABAK LOUKHATPRA Haina Lok Sabha ke member Dr. ANGOMCHA BIMOL AKOIJAM na HANGBA WAHANG amada Union Minister of State for Agriculture RAMNATH THAKUR na Lau Singu HAIBASI state ki subject ni Relief and Rehabilitation ki thabak kidamak Lupa Crore 209.45 Pikhrabani Haina Paokhum Pikhre Ngarang Lok Sabha ki Wahang Paokhum gi matamda Manipur gi MP Dr. ANGOMCHA BIMOL AKOIJAM na Manipur da THOKLIBA IRANG asina maram oiraga labok ta satuna thabak suba ngamdraba LOUMEE singna Mangzariba asi kaya yambano haibadu Union Government report laibra karigumba Government of India na IRANG asida SHOKHALLABA Manipur gi LOUMEE singda sel gi mateng natraga atay mateng sing pangbagi thabak LOUKHATPRA karigumba mateng pangbinaba thausil laibra natraga laite hairabadi madugi maram piyo Government of Manipur gi IRANG na SHOKHALLABA LOUMEE singda mateng pangnabagi damak akhannaba thaurang Haudoknaba Khanabra Haina Hangke Dr. ANGOMCHA BIMOL AKOIJAM gi wahang adu ki Paokhumda Minister of State for Agriculture RAMNATH THAKUR na hai Agriculture HAIBASI state subject ni adumaina bag Government na LOUMEE singi khunai gi amadi sel thum gi phibam phagatnaba gi dabak agriculture sector da mateng pangnaba scheme amadi program ga paikhatli high risk scheme amadi program sing asi Manipur yauna state khuding bakta Pangthokpani masida credit insurance income support infrastructure marumarang magnetization marketing organic amadi natural farming irrigation LOUMEE singdagi minimum support price da pothok laisin ba amadi digital agriculture yauri kumjali singani kulhumdoi gi Augusta Ministry of Home Affairs na Manipur gi IRANG na SHOKHALLABA singi relief and rehabilitation gi dabak Crore 209.45 ki special package ama Pikhrabani Hairiba senpam asida LOUMEE singi compensatory package oina Lupa Crore 38.60 yauri senpam adugi manungda government na haizarakpagi matung ina Lupa Crore 31.67 release tawkhre haina RAMNATH THAKUR na makhatana phongdokhe